ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯅꯣꯡ ꯂꯦꯞꯇ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯉꯔꯥꯡꯗꯒꯤ ꯁꯨ ꯂꯦꯞꯄ ꯃꯔꯣꯏ ꯉꯔꯥꯡ ꯅꯨꯡꯊꯤꯟꯗꯒꯤꯀꯣ ꯑꯗꯨꯒ ꯅꯍꯥꯟꯁꯨ ꯈꯔ ꯇꯥꯕ ꯅꯣꯡ ꯇꯥꯕꯒꯤ ꯐꯕ ꯑꯃꯅ ꯏꯁꯤꯡꯗꯤ ꯆꯥꯏꯅꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯆꯥꯋꯜꯅ ꯄꯟꯖꯥꯕꯤꯒꯤ ꯁ꯭ꯇꯥꯏꯜꯗꯀꯣ ꯄꯟꯖꯥꯕꯤꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡ ꯑꯃꯅꯤ ꯃꯁꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯀꯣꯂꯦꯖ ꯇꯝꯕ ꯆꯠꯄꯗ ꯗꯦꯜꯂꯤꯗꯀꯣ ꯍꯣꯁꯇꯦꯜꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯍꯣꯁꯇꯦꯜꯗ ꯇꯤꯐꯤꯟꯗꯁꯨ ꯍꯥꯟꯅ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯔꯦꯟꯇ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇꯤꯐꯤꯟ ꯂꯧꯔꯝꯕꯗꯣ ꯑꯗ ꯄꯤꯔꯛꯑꯦ ꯌꯥꯝ ꯍꯥꯎꯈꯤꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯇ꯭ꯌꯨꯁꯗꯦ ꯈꯨꯗꯤꯡꯒꯤ ꯄꯤꯕꯁꯤꯗ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯉꯥꯎꯖꯔꯦꯕ ꯑꯗꯒꯤ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯗꯤ ꯊꯣꯡꯉꯒꯦꯅ ꯈꯟꯖꯔꯕꯗꯣ ꯏꯁꯥꯅ ꯍꯣꯁꯇꯦꯜ ꯊꯥꯗꯣꯛꯑꯀꯥꯟꯗ ꯀꯩꯗꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯂꯩꯔꯨꯕꯁꯨ ꯆꯥꯅꯤꯡꯗꯦꯗꯅ ꯃꯤꯅ ꯊꯣꯡꯕꯗꯣ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯊꯣꯡꯖꯔꯦ ꯏꯁꯥꯅ ꯊꯣꯡꯖꯕꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯊꯣꯡꯖꯩ ꯑꯩꯅ ꯊꯣꯡꯕꯁꯦ ꯃꯤ ꯌꯥꯝ ꯆꯥꯔꯦ ꯍꯥꯎꯏ ꯍꯥꯎꯏꯅ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯕꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕꯒ ꯂꯥꯛꯄꯗ ꯑꯩꯅ ꯄꯤꯖꯩꯌꯦꯕꯀꯣ ꯃꯥ ꯅꯣꯡꯃꯇ ꯄꯤꯖꯧ ꯆꯥꯛꯁꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯋꯜꯁꯦ ꯍꯧꯔꯒ ꯄꯤꯖꯔꯒꯦꯅ ꯍꯥꯏꯕꯗꯒꯤ ꯄꯤꯖꯔꯦ ꯑꯗꯣ ꯑꯁ ꯃꯥ ꯍꯥꯏꯅꯤ ꯄꯟꯖꯥꯕꯤ ꯃꯌꯥꯝꯁꯤꯗꯒꯤ ꯊꯣꯡꯕꯁꯤꯗꯒꯤ ꯑꯩꯅ ꯍꯦꯜꯂꯤ ꯑꯃ ꯍꯥꯏꯕ ꯍꯥꯏꯖꯤꯜꯂꯤꯔ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯝꯅ ꯊꯣꯡꯉꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯁꯨ ꯄꯥꯝꯖꯕꯅꯤꯅꯀꯣ ꯑꯗꯣ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯌꯥꯝ ꯌꯥꯝꯗꯁꯨ ꯌꯥꯏꯁꯦꯀꯣ ꯌꯥꯝ ꯂꯥꯏꯅ ꯃꯤꯗꯤ ꯌꯥꯝ ꯂꯨꯏꯒ ꯍꯥꯏ ꯃꯌꯥꯡꯗꯤ ꯑꯁ ꯀꯔꯤ ꯆꯥꯋꯜ ꯊꯣꯡꯕꯁꯦ ꯌꯥꯝ ꯂꯨꯅ ꯈꯜꯂꯦ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝ ꯄꯣꯝꯕ ꯑꯣꯏꯔꯗꯤ ꯃꯣꯏꯗꯤ ꯁꯤꯔꯅꯤꯕ ꯌꯥꯝ ꯂꯥꯏꯅ ꯊꯣꯡꯒꯦ ꯈꯤꯇꯪ ꯊꯣꯡꯗꯣꯏꯅꯤꯀꯣ ꯃꯤ ꯑꯅꯤꯒꯤ ꯑꯗꯣ ꯕꯦꯁꯣꯟꯁꯦ ꯂꯧꯕꯤꯔꯅꯤ ꯍꯥꯟꯅ ꯕꯦꯁꯣꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯅꯍꯥꯟ ꯑꯩꯅ ꯗꯍꯤꯁꯦ ꯐꯝꯍꯟꯈꯤꯕꯗꯣ ꯗꯍꯤꯁꯦ ꯑꯌꯥꯝꯕ ꯃꯍꯤꯁꯤꯅ ꯍꯥꯎꯋꯦ ꯃꯣꯏꯗꯤ ꯃꯊꯥꯅ ꯃꯌꯥꯡꯒꯤꯗꯤ ꯃꯍꯤꯁꯦ ꯁꯤꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯅ ꯈꯔ ꯗꯍꯤꯁꯦ ꯀꯩꯅꯣ ꯇꯧꯍꯜꯂꯨꯔꯦ ꯈꯔ ꯕ꯭ꯔꯦꯛ ꯇꯧꯍꯜꯂꯨꯔꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯈꯔ ꯇꯧꯕ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯃꯍꯤꯁꯦ ꯃꯥꯒꯤ ꯃꯄꯪꯁꯤꯒ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦꯕ ꯃꯍꯤꯗꯣ ꯉꯥꯛꯇ ꯂꯧꯊꯣꯛꯑꯃꯗꯤ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯍꯤꯗꯣ ꯉꯥꯛꯇ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯊꯥꯅ ꯑꯥꯗꯗꯤ ꯊꯣꯛꯑꯦꯕ ꯃꯣꯏ ꯀꯔꯤ ꯍꯧꯅꯕ ꯃꯍꯤ ꯉꯥꯛꯇ ꯑꯗꯨꯒ ꯇꯣꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯍꯤ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯔꯥꯡꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯐꯝꯕꯁꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑ ꯊꯝꯃꯝꯃꯦ ꯈꯔ ꯁꯤꯟꯖꯅꯣꯅ ꯈꯔ ꯁꯤꯟꯕꯁꯦ ꯍꯥꯎꯋꯦꯕꯀꯣ ꯀꯔꯤꯗꯗꯤ ꯑꯗꯨꯒ ꯁꯤ ꯍꯥꯞꯄꯤꯔꯅꯤ ꯗꯍꯤꯁꯦ ꯁꯤ ꯗꯍꯤꯁꯦ ꯑꯃꯨꯛ ꯑꯩꯅ ꯐꯝꯍꯟꯕꯗꯣ ꯁꯤ ꯑꯗꯨꯝ ꯂꯦꯝꯍꯜꯂꯒꯦ ꯑꯩ ꯑꯃꯨꯛ ꯐꯝꯍꯟꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯔꯨ ꯃꯔꯥꯡꯁꯦ ꯀꯩꯁꯨ ꯌꯥꯝ ꯊꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯗ ꯀꯩꯅꯣꯅꯦ ꯃꯦꯊꯤꯅꯦ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔꯅꯦ ꯇꯔꯃꯔꯤꯛꯅꯦ ꯃꯆꯨꯅꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯃꯥꯒꯤ ꯃꯍꯤ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕ ꯁꯤꯗ ꯁ꯭ꯂꯔꯤ ꯑꯣꯏꯕ ꯃꯍꯤ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯍꯤꯁꯦ ꯁꯦꯝꯃꯒ ꯊꯝꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯕꯦꯁꯣꯟ ꯑꯔꯦꯝꯕꯁꯤꯅ ꯑꯩꯅ ꯕꯣꯔꯥ ꯍꯧꯗꯣꯏꯅꯦꯕ ꯕꯣꯔꯥꯁꯦ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯀꯣꯔꯥ ꯊꯣꯡꯕꯗ ꯑꯁꯦꯡꯕꯗ ꯁꯦꯡꯅ ꯍꯥꯏꯔꯒ ꯄꯀꯣꯔꯥ ꯊꯣꯡꯕꯒꯨꯝꯕꯅꯦꯕ ꯑꯗ ꯃꯣꯏꯒꯤ ꯕꯦꯁ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯏꯗꯅ ꯃꯣꯏꯒꯤꯅ ꯕꯦꯁꯣꯟꯅ ꯇꯧꯔ ꯊꯣꯡꯕꯅꯦꯕ ꯁꯤꯒꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯍꯤꯟꯖꯥꯡ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯑꯣꯏꯔꯣ ꯂꯩ ꯄꯤꯊ꯭ꯂꯥꯒꯥꯏꯅ ꯂꯩ ꯃꯣꯏꯒꯤꯁꯨ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯕꯥꯀ꯭ꯔꯤ ꯔꯣꯇꯤꯒ ꯆꯥꯕꯗ ꯑꯗꯒꯤ ꯒꯨꯖꯔꯥꯠꯇꯁꯨ ꯑꯗꯨꯝ ꯀꯔꯤꯁꯦ ꯊꯣꯡꯉꯦ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯅ ꯄꯀꯣꯔꯥ ꯌꯥꯎꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯨꯟꯗꯤꯒꯨꯝꯕ ꯚꯦꯖꯤꯇꯦꯕꯜꯒꯨꯝꯕ ꯍꯥꯞꯄꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯄ꯭ꯂꯦꯟ ꯖꯁ ꯕꯦꯁꯣꯟꯒꯤ ꯍꯥꯞꯄꯁꯨ ꯌꯥꯎꯋꯤꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝꯇꯛ ꯇꯧꯋꯦ ꯒꯨꯖꯔꯥꯇꯤꯒꯤꯅꯀꯣ ꯑꯗꯨꯒ ꯔꯥꯖꯁꯊꯥꯟꯗꯁꯨ ꯇꯧꯋꯦ ꯔꯥꯖꯁꯊꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯄ꯭ꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯄꯔꯁꯦ ꯄꯥꯐꯣꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀꯛꯊꯠꯂꯒ ꯍꯥꯞꯄ ꯚꯦꯖꯤꯇꯦꯕꯜ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯂꯝ ꯂꯝꯒꯤ ꯑꯦꯗꯖꯁ ꯇꯧꯅꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯗꯣ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯆꯨ ꯀꯩꯀꯩꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯆꯨ ꯍꯥꯞꯄꯒꯦ ꯃꯆꯨ ꯈꯔ ꯍꯥꯞꯄꯅꯤ ꯁꯤꯗꯀꯣ ꯃꯥꯏ ꯃꯆꯨ ꯐꯖꯅꯕ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯆꯥꯅꯅꯕ ꯉꯁꯥꯏꯒꯤ ꯃꯨꯟꯕꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯆꯥꯅꯅꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯀꯦ ꯀꯩꯅꯣ ꯏꯁꯤꯡ ꯍꯥꯞꯄꯛꯇꯣꯏꯅꯦ ꯁꯤ ꯏꯁꯤꯡꯅ ꯇꯣꯜꯂꯛꯇꯣꯏꯅꯦꯕ ꯁꯤ ꯕꯦꯁꯁꯦ ꯑꯗꯨꯝ ꯍꯥꯞꯀꯦ ꯌꯥꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯞꯈꯤꯕ ꯃꯦꯊꯤꯗꯣ ꯁꯤꯒꯤ ꯃꯦꯊꯤꯁꯦ ꯁꯤ ꯍꯥꯞꯄꯛꯀꯦ ꯃꯦꯊꯤꯁꯦ ꯈꯨꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯄꯥꯏꯕꯤꯅꯕ ꯂꯩꯇꯕꯒꯤꯀꯣ ꯈꯨꯠꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯞꯄꯛꯑꯒꯦ ꯃꯣꯔꯣꯛ ꯈꯔꯁꯦ ꯃꯆꯨ ꯐꯖꯅꯕꯅꯤꯀꯣ ꯁꯤꯗ ꯑꯗꯨꯝ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯧꯔꯁꯨ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯇꯦꯁꯇꯨꯒꯤꯗꯃꯛꯇ ꯑꯗꯣ ꯒꯨꯖꯔꯥꯇꯤ ꯁ꯭ꯇꯥꯏꯜꯒꯤꯁꯨ ꯆꯤꯅꯤ ꯄꯨꯂꯞ ꯍꯥꯞꯄꯧꯗꯣꯏꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯄꯟꯖꯥꯕꯤ ꯁ꯭ꯇꯥꯏꯜ ꯆꯥꯕꯅꯤꯅ ꯀꯔꯤ ꯄꯀꯣꯔꯥꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯅꯅꯕꯁꯦ ꯂꯧꯗꯣꯏꯅꯦ ꯁꯤꯒꯤꯁꯦꯀꯣ ꯏꯁꯤꯡꯁꯦ ꯑꯗ ꯑꯩ ꯍꯥꯞꯄꯒꯦ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯃꯍꯤꯁꯦ ꯌꯦꯡꯉ ꯍꯥꯞꯁꯤ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯍꯥꯏꯗꯤ ꯂꯝꯁ ꯌꯥꯎꯗꯅ ꯃꯇꯨꯝ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏꯗꯣꯏꯅꯤꯀꯣ ꯐꯖꯅ ꯑꯣꯠꯄꯤꯗꯣꯏꯅꯤ ꯁꯤ ꯑꯣꯠꯂꯒ ꯊꯝꯕꯤꯗꯣꯏꯅꯦꯕꯀꯣ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯕꯣꯔꯥꯒꯤ ꯕꯦꯁꯇꯣ ꯑꯃꯨꯛ ꯇꯌꯥꯔ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯤ ꯁꯦꯝꯗꯣꯏꯅꯦꯕ
ꯑꯩꯁꯨ ꯖꯤꯔꯤꯒꯤ ꯇꯥꯏꯞꯇ ꯀꯁꯥꯔꯤ ꯇꯥꯏꯞꯇ ꯇꯌꯥꯔ ꯇꯧꯗꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯤꯁꯦ ꯐꯖꯅ ꯂꯝꯁ ꯌꯥꯎꯗꯅ ꯃꯥꯏ ꯅꯣꯏꯕꯤꯔꯅꯤꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯁꯤꯗꯁꯨ ꯍꯤꯡꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯕꯨ ꯍꯤꯡꯁꯦ ꯍꯣꯔꯦꯟ ꯇꯔꯀꯥꯗ ꯑꯣꯏꯅ ꯍꯥꯞꯀꯦ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄꯔꯣꯏ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯃꯆꯨꯁꯦ ꯈꯔ ꯐꯖꯕ ꯋꯥꯠꯇꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯩ ꯇꯧꯔꯛꯀꯦ ꯇꯞ ꯇꯞꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯦꯁꯣꯟꯒ ꯕꯣꯔꯥꯒꯤ ꯇꯣꯠꯄ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯕꯒꯤꯁꯦ ꯑꯩꯅ ꯕꯣꯔꯥꯗ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯝ ꯍꯧꯔꯤꯗꯨꯉꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯆꯜꯒꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯤꯜꯍꯧꯒꯤ ꯕꯣꯔꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒꯤ ꯀꯔꯤ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯇꯤꯜꯍꯧꯒꯤꯁꯦ ꯑꯌꯥꯝꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯊꯥꯗꯠꯂꯅꯤ ꯃꯥꯏ ꯃꯁꯥ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯩꯗꯥꯏꯅꯦ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯁꯤꯁꯤꯗ ꯑꯗꯣ ꯁꯤ ꯄꯨꯂꯞꯅ ꯃꯤꯛꯁ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯒꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯍꯥꯏꯅ ꯃꯤꯛꯁ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯜꯂꯒꯦ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯜꯂꯒꯦ ꯍꯣꯔꯦꯟ ꯃꯍꯤꯗ ꯍꯥꯞꯄꯛꯇꯣꯏꯅꯤꯅ ꯏꯁꯤꯡ ꯑꯃꯨꯛ ꯍꯩꯖꯔꯒꯦ ꯁꯤꯗ ꯌꯥꯝ ꯍꯩꯔꯣꯏ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯩꯒꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯤ ꯐꯖꯅ ꯃꯦꯠꯂꯦꯗꯅꯀꯣ ꯁꯦ ꯐꯖꯅ ꯃꯦꯠꯂꯦ ꯎꯔꯕꯗꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯦꯝ ꯀꯦꯝꯅ ꯀꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯥꯗꯤ ꯀꯥꯕꯠꯇꯕ ꯈꯔ ꯀꯟꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯀꯣ ꯌꯥꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯔꯀꯥ ꯑꯃ ꯄꯤꯒꯦꯀꯣ ꯇꯔꯀꯥꯁꯦ ꯀꯩꯁꯨꯝꯇ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯃꯔꯨ ꯃꯔꯥꯡ ꯌꯥꯝꯃꯣꯏ ꯖꯤꯔꯥꯅꯦ ꯃꯣꯔꯣꯛꯅꯦ ꯀꯔꯤ ꯄꯇꯥ ꯈꯔꯅꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯄꯇꯥ ꯈꯤꯇꯪꯒ ꯍꯩꯒꯦ ꯏꯁꯤꯡ ꯁꯧꯔꯦ ꯐꯅꯌꯥꯝ ꯀꯨꯏꯅ ꯁꯤ ꯃꯨꯜꯂꯛꯑꯕꯅꯤꯀꯣ ꯃꯨꯜꯂꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯝ ꯅꯝꯕ ꯃꯅꯝꯗꯣ ꯑꯗꯨꯅ ꯁꯤ ꯃꯨꯜꯂꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯔꯀꯥ ꯁ꯭ꯇꯥꯏꯜꯁꯨ ꯑꯗꯨꯝ ꯇꯧꯔꯗꯝꯅꯤꯀꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯁꯇ ꯈꯤꯇꯪ ꯁꯥꯍꯜꯂꯦꯗꯅ ꯘꯤꯁꯦ ꯘꯤ ꯈꯤꯇꯪ ꯗ꯭ꯔꯣꯞ ꯑꯃꯅꯤꯗꯪꯅꯤꯀꯣ ꯑꯗꯨꯒꯅꯦ ꯁꯤꯗꯅꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯦ ꯀꯥꯍꯟꯁꯦ ꯂꯧꯊꯣꯛꯏꯁꯦ ꯁꯤꯗꯅꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯦ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯤꯗ ꯇꯔꯀꯥ ꯃꯆꯥ ꯑꯃ ꯄꯤꯔꯕꯅꯦ ꯁꯤ ꯂꯣꯏꯔꯦꯀꯣ ꯁꯤ ꯇꯔꯀꯥꯁꯦ ꯄꯤꯔꯒ ꯁꯤ ꯃꯣꯔꯣꯛꯁꯦ ꯀꯥꯔꯛꯏꯁꯦ ꯎꯕꯗ ꯈꯤꯇꯪ ꯀꯥꯈ꯭ꯔꯦ ꯑꯗꯣ ꯀꯩꯁꯨꯝꯗꯤ ꯀꯥꯏꯗꯦ ꯁꯤꯗꯤ ꯑꯩ ꯁꯤꯗꯤ ꯍꯥꯞꯄꯔꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗꯤ ꯀꯥꯔꯕꯅꯤꯅ ꯁꯤ ꯀꯥꯗꯕꯤꯁꯦ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯁꯤꯅ ꯐꯖꯔꯦ ꯑꯗꯨꯒ ꯐꯖꯔꯗ꯭ꯔꯥ ꯁꯤ ꯀꯔꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯕꯣꯔꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯁꯤ ꯃꯇꯝꯁꯤꯗ ꯕꯣꯔꯥ ꯍꯥꯞꯄꯤꯔꯅꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯐꯖꯔꯦ ꯌꯦꯡꯉꯣ ꯁꯤ ꯂꯣꯏꯔꯦ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯄꯀꯣꯔꯥ ꯑꯅꯤ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯄꯥꯐꯣꯔ ꯑꯃ ꯇꯧꯔꯦ ꯉꯁꯤꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯦꯔꯥꯃꯦꯁꯅꯦ ꯉꯁꯤꯗꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯎꯕꯗꯤ ꯂꯣꯏꯔꯦꯍꯦ ꯍꯥꯏꯅꯤꯡꯗꯔꯦꯍꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯇꯣ ꯄꯀꯣꯔꯥꯁꯦ ꯌꯦꯡꯉꯣ ꯕꯣꯔꯥ ꯄꯀꯣꯔꯥꯗꯣ ꯉꯁꯥꯏ ꯍꯥꯞꯈꯤꯕꯗꯣ ꯇꯤꯜꯍꯧꯒ ꯈꯨꯍꯥꯎꯗꯣ